Idongai loisinggadagi haiba khangdriba state asida thokliba proxy war asi matamdugi lengak session Heitaba constitution apiriba power adu mafam matam chana Sijinnaba Heitaba Luchingba mana lengak lubadagi Thokkhibani haina sugunu AC gi MLA Kanguzam Ranjit na phongdokre MLA gi local area development fund gi lupa lakh ni phumanga changna Kaksing district ki wangu laifam chithik laikai da saba multipurpose community hall ama MLA na sangadu na ngasi miyam da sinakre Thoramadu da wangang na tuna MLA Kanguzam Ranjit na hai thoklibi irang asida center da paliba VJP lenga ki khut chauna yawna ngasi fawba loishin mangamdabani hairatuna state asa leiriba VJP MLA singna constitution apiriba power adu Sijinnaba haitre makoi gi tawgadaba mathau adu tawdabana ngasidi tungi asa kaya leiriba lamdam asigi naha kaya makuta khulai pairaga mari pak maramdam masagi khul ngakchaduna lakhibani adubo haujikna makoida onsinduna amuk faba punbagi thabak chatharakli sugunugi lanfamda sugunu kananaba village volunteer force amasung 18 na chawba thodang lokhe mara leijadaba singbu faba punba toroklabadi makoigi tamak chapsana lepkani amaromda VJP lenga ki thawong thosil asina miyamna party asi pamnaraktre adubo english ngani kunga tareta VJP na sit nifu fangani haina hanigi chief minister and virena phongdoklibasi karida yenglaga hairibano lengak semu haina miyamna fanakana takshilabsu sembangamdaba asina VJP gi MLA sing karisu tawbangamdre takpani haiki Tharongi manung chana irang asida laikhidraba singi mafamda minute ani tumina leptuna ikai khumna botke amaromda hana VJP ta leramba Kakching Khunau municipal council gi ward number 8 ki councillor angom bimol chan yauna mioi khara sungasi congress party da nauna yauki hairi legislator ko se lo se ai se ko se madu gi right sam gi hara ko ki me amma sai now ki se lo se ko ni mo pa ni ko se lo la ka mo ni thoi da awa ko ta ni ma kun sisu ko de la ni mo mo na ki ro ta ai no lo se ma protection ki se su ke ni so ni na ni प्रकार होना तो ड्यूटी को दोगे कैसे तो मरा ले जो भी सिंह का पार ले जो भी पार है यहाँ पे पार मरा किसी प्रकार की ये ना निकाल नहीं होते बफाई बहुत आप तो लाते हैं नहीं बात काम बैठे बोलिए रूम बच्चे को काफी की सारी ना होने है कहना है सब पार मरा ले किताबों ये ये बहुत कम कहना कारण से मरा ले वो नहीं पार मरा नहीं मतलब किसी चीज का मरा ले वो आप समझे अब मुझे कानून लगेगा शुरू लगेगा आनंद लगेगा शेर लगेगा कभी गुण लगेगा किसान में कहा बैठे वो सीधे मुझे मुझ उठार लगा लेके हर जी मुझे पता है मुझे लोग नॉर्मल पाएगा बी की वर्ग में तुम मुझे आराम से तोड़ूंगा लेकिन बी की तुम पता नहीं बोलो सिंगा का आराम से तोड़ूंगा मजबूत खराब हो गई एकदम है अदूर वांछित होता नोंगई पर कोई तो पाव ने हर कोई आई हटान की नहीं को से को आई के